kunmari asigi manungda Rims Hospital da lying naba pukhalakhiba tongan bamiyoy ani sirakpadagi hospital asida chawni irang thokre khoisaw naraba miyamna medical superintendent ki office amang ata thokhankhre mathau ningtina tawkhide haiba doctor asok apan nangkhre. Teachers and Medical Officers Association ng si Rims da Dr. Ama Furambagi matangda condemn tawbaga loinana Rims ki OPD shutdown tawbayaw na resolution kaya lawkhre. Amadi Manipur merger agreement ki mayokta aina thingkraba lalholup National Revolutionary Front Manipur na kaukiba Pung kunmarigi Manipur ban gi mami ngasi imphal gi maru oiba mapam singda chawna tari. Kurumjari ISCOM News biring tabiri ba khwai pumnamak po ai silki chanambam na taram nokchari hauzik pau sandok na pisari. Bamon Kampu Mayay Lekaidagi Yambem Sanjoy Koba Mioy Ama ngarang nungtil Rims Hospital da lying naba pukhalak laba matung marile naba doctor na Jackson dabadagi laikidabani haiba wahudagi sarang na bathoklingai da nupi ama angang unaraba matung ngasew angan ba pung ahumakai taba matamda laikidre marile naba doctor na Jackson dabadagi patient adu laikidabani haiba wahudagi khoisaw naraba miyamna Rims ki medical superintendent ki office amang ata thokhan khibata natana doctor ama miyamna phubadagi asok apan nangkhre laibak tiba thodok asida laikidrabi nupi adudi lilong sajing awang lekaidagi singsubam ongbi nongthombam ningol manju sahi kuntra manga mapuroiba chingsubam nirani patient party na fongdorakpagi matung ina Chingsubam Ongbi Manju thasi ki tang tara tarukta Rims Hospital da pukhalagtuna mahaki ahanba angang unanabagi damakta sem saduna lerakhibane ngarang nungthil pung ani makhai taba matamda operation tawduna angang nupi macha ama phangsakhi angang unaraba matungda patient adu ka hena bleeding tawbadagi angang khaw lauthok taba yararoi haiduna ngarang numidang pung nipal khare helakpa adwaida amuk Operation Tawrpa matungda ICU da thamki pungkhara ICU da thamlaba matung ngasew angan ba pung ahumakhai taba matamda Rims ki medical staff singi maikaidagi patient adu laikidroi haina khanghalakibani haire thodok asi patient party ki matung inna mari lenaba doctor na matam chani yengsin bidaba madi Jackson dabadagi thokpani haina claim tawki Power Sitabada patient party ka loina na lekai ki club amadi miyam hupna Rims ki medical superintendent ki office thomjilaktuna doctor na soi ki bagi damakta lale haizagadabani haibada yanaba purakpangam dabadagi khoisaw naraba miyamna medical superintendent ki office du yaikai thingaiba tawduna amang ata thokhan khibata natana mathau ningthina tawkidabani haiba doctor adu miyamna phuba chaiba tawbadagi asok apan nangki tawdogasigi matangda laikidrabi manju ki mapuroiba chingsubam nirangi manau nupa Chingsubam Leisembana Pauming Sing the Fongdorakpada. Ngasi thokliba thodogasi makhata na thoktanaba thodogasi de January ba doctor asigi license kakpana chingba matik chaba action lokhatuna yade haiba ama khanghanba mathau tare haiki
Abortion tare na pau pirapati ai hagalakmane bako masigi numin mangani mamandagi moidi emit taraga lai garamne si dreams hospital sida nui mangani mandagi emit tara lai matung sida operation je yawa haga charakmane bako ato operation je amam kha ani saida operation je tawre bako tawulora mama je wata puthore angang je pula puthore waste puthor matung sida masa je gyan di tadri bako ada tamna gyan di dum tari bako ada operation tarwe masa lahau toba adu humangana pika bakhara mangon kitang problem di thoi bako adu I hada bache si moina check up toba kanda thengna rakone manung da khoi gi puk manung jide phunjal laga koi I je le rambagi phibam je si thengna baneba adu moin jide kothora ga si kothor ko matang jagi masa je I je khak tab de dum breathing oil la ko ne bako han bagi face oina ms ka khoja wari je sanare nupa mayum khoi nupi mem gi side ne ade da sanaba sida pau se khoi resolution lama lawra se na hare ms na marai mana tawdra ma se meeting se director ga ya ba yaw de resolution se lawbangam moi hare khoi hare kari gi resolution I yaw ba I bangam da banana ka da meeting call tawri no khoi ga moi khoi khra yena re ko yena ba kan sida de mamai de di arte moina khoi hare noi patient se noi da thama panchup na layeng ba matam da patient gi soi ba kari re leite hare adagi angang khau bera tawre hadi moi hana khangam thok tro adu leite hare moi sulande khoi sulande adi ta de khoi patient na lan ga khoi nang ge da doctor peter masana hare de bus phare khoi soi ba lai gre adu bu khoi na hare na sana soi ba lai de hadi thola ga lale hayo khoi na haise khoi ji mioi bani doctor se lai na te lale na miyam da sengto adu ya san na ba ma tauji hai kan da ms na kari hai nang director ge ya ba yaw dan nang heta kan I ba ya ba hai re bako ade de first phare ma ji tumi lai gre lai khib dagi moina draft se moina ira again hai re draft se khoi ge imina ja mo yad re bako moina kam da sang I gre draft se I ba gi sang mas da moina lai thok lai sin tong na ba matam je khoi lai ba miyam se khoi hana moi da mup chagate ba khoi pung ani hum ayuk angan ba dai lak pasna pung yam theng Nakalamaromda Imphal East District ki manung chanalaiba Bamon Kampu Khabamdagi Yambem Sanjoy Kobamioi ama sayeng nai haiduna ngarang rimste pukhatlaba matung leikhidabaga mari leinana thaudoga sigi aseng bachumba report puthokpiu amadi Yambem Sanjoy bulayeng liba doctor adubu punsi chupa thabaktagi lauthokpiu haiduna mahaki imung manung singna rimste laktuna wakat khongjang changsin kre wakat khongjang aduda maraleba doctor cherak piu We want justice haiba placard sing paiduna kholau laukibaga loinana Sanjoy gi misi asi medical team na thausadabadagi thokkibani leikidabani hainasu maral sirakli amadi imung manungi maikai rims ki director unadriba fau bahalloi haiduna hojiksu makata na khongjang changsili thaudogaduga mari leinana leikidraba Yambem Sanjoy gi mataima Yambem Panchalata na paumising da fongdorakpada ngarang rims ki medical superintendent ga unaduna wari sanaki pada Taliba demand sing fangbang amdabana ngasi ase director unaduna wari sanage haiduna lakpane demand sing adugi manungda Sanjoy layeng bada January ba doctor adu thabaktagi punsi chupa kakthak piu amade mahaki manau nupa Sanjoy leikidaba adugi report adu PPU haipane Panchalatana makhatana hai Inaw nupa asi sayeng chik I haiduna ngarang rims ta pukhatkibane madugi matung mafam aduda leiramba doctor amana hidak kaplaba matung person aduna sor honba ware oxygen hapiu hairakpadagi Sanjoy gi loina bina doctor aduda hairuba matamda doctor aduna thawa sadana leithokhiba aduna mahaki manau nupa adu leikhidabane maramasina manau nupa Sanjoy asi doctor aduna hidak kapsin lubadagi leikhidabani haina lauraga matau karamna leikhidabanu haiba adugi aseng report adu khangba pambadagi director unagi haiduna ngasigi wakat khongjang asi changsinduna mafamasida lakpani haiki
Mathau ningthina pangthokliba RIMSki senior doctor ama furami haibagi wahauda khudaktagi analying ga mari leinaba thabak thoram pumnamak leple haina RIMSki Teachers and Medical Officers Association na phongdorakle. Association asina thadorak pachirol amana hai RIMS thokiba laibak thiba thodok adugidamak nungaitaba fawi. Adumoinamak khwaidagi mathau ningthina pangthokliba senior doctor amada yumfam yaudaba maral pisinduna ka henba thawong sa tharambabu akan mamawng da yaningde. Dr. Furambagi thawong yaning da bafongdok po oina RIMSki OPD emergency routine OT amadi PM na chingba service pumnamak khudaktagi leple. Dr. Furambada January basing faraga matik chaba jerak fanghanbaga loinana Dr. Singbu mathau ningthina pangthok jaba yanabagi Taurang lakwatraba fauba makhatana khongjang jangsin khigane adumoinamak hanadagi RIMS ta admit tawduna leriba patient singdi makhatana adumak layang khigane RIMS ki authority na FIR ama laukhatlaga Dr. Furambada January pasingi mathakta legal action laukhatkadabane RIMS manungda healthcare provider sing asoi angam yaudana mathau pangthokpa ngamhangadabane Yumfam yaudaba maral kaya Dr. Singi mathagda pisinduna social media da sandorokli matangda RIMS ki authority na mapung faba inquiry jathagadabani haire. Nakalamaromda RIMS tathokiba thodok aduga mari leinana mathau taba thaurang pumnamak laukhalagani haina RIMS ki media cell na thadorakpa cherol amana phongdorakle cherol asina hai Angang unabada nupi ama leikhidaba adugi matangda nungaitaba phongdokli loinana imung manungna thengna horiba awabasingda susaruk yari adubu thodok asiga maram oiraga leikhidraba imung manung amadi local gi miyosingna chathakiba khongjangda RIMS ki professor ama asok apannangbata natana hospital gi property kaya amang ata thokhi public property kaya yeikhai thugaiba medical professionalism da khut thaba ase lo na yadaba thawongni amadi akanba mawongda condemn tawi Hospital Authority ki maikai degi lona yadaba mawongda thodok adugi lona yaba mawongda thodok adugi chapchaba khangdoknaba amasung khudongchadaba sing kokhananabagi mathau taba thabak sing laukhatlagani haire Manipur gi China Chaitheng pumbagi haurak fam ing kumja lising amaga chamapal nifu mapal gi September tang kun mathoida sahi tawnakiba Manipur merger agreement ni hairaduna agreement asagi mayokta ai na tingraba lal holup National Revolutionary Front Manipur NRFM na Kaukiba pungkun mari ki bangi mami ngasi imphal gi maru eba mapham kaya da tari banasina maram oiraga imphal gi khwairamban kaithel yauna maru eba kaithel sing amade petrol pump sing thonglon bathing nakhi lambi da gari thauba chang nemki lanai gari khara natana passenger puba gari sing chen ba ukide ngasi gi banasiga mari leinana NRFM na thasi ki tang tara mapal da thoki ba cherol amada Manipur merger agreement September kun mathoi sok lising amaga chamapal nifu mapal da chatna ba yaroi Aranba India ki confirm handokadabane India ki aranba adugi mayokta lepa asina aikoi isana isa kanjana ba amata ngairaba chingburol tamburoi gi hingzafam lambini khanbana ithone India ki namjanamthek divide and rule khangbada Manipur miyam khamthengna ware tamthiraba India ki khutta Manipur na takiba numittugi India ki confirm handokadabani haina numidasi pum kunmari chupna Manipur ban thamle haina lauthokibane Lamyanba irabot na pibiramba ithiladugi manung chanangasi Manipur amadi India political gi oina leinariba conflict asigi wakhairol timinna bahaibasi yamna maru oire haina Lamyanba irabot ningsing thauram observation committee lintoki convener Els Yamkumana phongdorakle Wafam asingasi Protection and Preservation Committee Manipur PPCM amadi Lamyanba irabot ningsing thoram Observation Committee lintok ani na khutsamnaduna Imphal West ki Kadangban Part 2 gi community hall da pangthokhiba Lamyanba Hizam irabot na mirot takhiba September kun mathoi lising amaga chamapal nifu nipal ningsing thoram ga mari leinana paumusinga unaba amada mahakna phongdokhibane
Linto ki convener LCM na makha taraduna hairiba lamyan ba hilzam irabot ki wakhalona si aikoina matam sangna nainaduna lakli mahakna pamlambadi Manipur asi ingna chikna kanagi sumikha pondana manaba kunai ama ohen ba haibasini adubu lamyan ba irabot na pamlamba manaba kunai amade ningtamba kunai adu aikoina hauzik fangba ngamlibra haibasi aikoigi ajobo wahang ama oiribane maramdi ngasi aikoina hingliba kunai asi yamna mikha ponba kunai ama haibadu oirakli hairiba lamyan basina pibiramba ithiladugi manung chana ngasi Manipur amadi India gi political gi oina leinariba conflict asi wakai nanabagi wakai rol thiba haiba yamna maru oire haina lawi maramdi lamdam asibu India Union ga punduna leiraba matam asida aikoina ngasi hinglibasi miot minay amadi hingbagi hak fangdana leiri amadi ngasi maksu Chin kuki narco terrorist singna maitei innocent sangi mathakta landaraktuna aikoi gi isa gi iramdam asida mioi lising humpu hena IDP oiduna leire maramaduna haukiba kumja lising amaga chamapal nifunipal gi constitution adu India lengang ni ikai khumnaba utpigadabane hairibasina anti India gi oiba amadi separatist oiba wafam maktin natte amadi aikoina micham amo oina hingbasida yamna mating leiba khunai ama oina hingma ngamnanaba aikoigi fangfam thokpa hakadu India lenga na pibigadabani haina fongdokhi amaromda PPCM amade lintok anina kutsamnaduna pangthokki balam yanba hizam irabotna mirod takiba September 18 lising amaga chamapal nifunipal ningsing thoramaduda lintoki convener LCM Kuman lintoki co-convener K Thoiba co-convener KX Gopen co-convener YT Ken Kadangban Apunba Naharol Club ki President Elangbam Gyaneshwar amade social worker Kaisam Sohodebana athoiba mithung lensing oina sarukia ki loinana tharamadu ki manung channa lamyan ba hizam irabot ki saktamda miyamna haikaleka tamduna ikai khumnabasu utki lambian di irabot ki kusili history amasung mana tangam bat orang sing nei na bakanda akoi da hangi bo pham di kari do hai bakanda mahang na pamla mi basi Manipur asi yamna ing signa kana gi sumi khapon duna yamna ing signa manabu khunai ama pamami adubu masi mahang na pamla mi ba manabu khunai ningdam bu khunai ado masi akoi hojik phangbu ngamli bra hai basi akoi gi asongbu hang amani maramdi akoi ngasi akoi ni hingliba khunai sida akoi si yamna mikha ponba thotpiraba khunai amu oina leirakli maram masina akoi na irabot puningsing akanda akoi na hojik 1948 ki September 18 da irabot biro ta ki bagi mahang pirami bu wan thokti ngasi mahang na Manipur khunai bu ningtamba amasung manab khunai amu ohinna honram baduni Kanglai yelho chaingak na sinduna chingarel test purda leba success school da humputara taret raksuba Manipur kanpanime ki thoram pangthokre ngasi ki thoramadu de kanglai yelho chaingak ki president Nongthombam Sanahal Dr. Thokjom Sunil Deva Singh principal success school chingarel Maibam Sarat Singh advisor kanglai yelho chaingak Arambai Tengol 58 Cobra gi commander Laitonjam Ziban Meitei na athoiba mithunglen oina sarukya ki Success School Chingarel gi mahiroi sing amadi tongan bamioi kayana sarugyaduna pangthokkiba thoramaduda lamyan ba hizam irabot ki photo dasu leikatune kai khumnabut ki ngasi gi thoram aduda sarugya ki bakanglai yelho chainga ki advisor maibam sarat sing na phongdokkibada haukiba September gi tang amadagi Hindi paristati gi hauduna tha ama chupna pangthorakkiba hizam irabot ningsing thoram gi sarukam oina ngasi Success School Chingarel asida pangthokpane Masagi nungaiba kayabu katoktuna lairaba lawmi sinmi kayagi khantuna matam adugi government na lawmi dagi ahenba tax kaya lawrakpa amadi Manipur thugaina bohanarakpagi mayokta leptuna ihau kaya hauki ihau adugi sarukamu oina ngasi fauba pungdong bam gotona September gi tang 18 da hizam irabot pu matam adugi government na wanted lauthoktuna mahaku mirod ama oina lauthokki matam adudagi numedasibu irabot na mirod takiba numit haina khangnare Makata na tharamadu de sarugya ki ba Arambai Tengol Unit 58 Cobra Commander Laitonjam Ziban na phongdokkibada aikhoigi amaga yangsinaba amadi punsin bawatpana thengkhang kayada Manipur awaba kaya mayok nakre ningthaupham munabadagi Manipurda chahi taret khuntak lansikhi
ngasi akhoi na lamyan ba hizam irabot ki photo de lei katpana thoramasi mapung fagada banate mahak na leiba ki damak kathok lamba madi mahak na Manipur kai dana bohat na biramba adugi matung inna thabak tawba mathau tai Maramaduna Maitei akhoi punsin naba hojikti nongma panba khudingi mifam pangthoktuna amatta oina bohatna minerasi hainasu fongdoki Haribi rapor si matamududi matamudagi lepak na akogi lalau bami wakalon da ko tantan le pol mudu masidi Manipur Praja pun mana Manipur sarkar na sumaku acang memisak ni hai na ngasi palan taw leri karigino no harigadi irabor haribi lupa sidi Intaugi maya nupa oijaraga su magi maramatu kat kalaktaba aduga mana pamagadi akoigi kaabada dolai tongba kumbada sagol tongba adumu oigido misak amani adubu leibaki prajajing habadi akoigi lomi leitlai mayamna chana thakna belairtaba sarkarna tax am local ko mayama adugi maikaida mana nithau kumum oibi abadi mana phamu guding phangba yarba nupa do adu leiba punum gidong ta kathoktana Masigi nimit asida akogi 21st September sida ma se akogi miyam kunumutigi ma lotan laiki Bisnupur district ki Nambolda sakhangdaba singna chataki ba ambusta Assam Rifles ki personal ani lekhidaba amade atai manga amana sokapan nangkibada Maitei lipuna thamoi sokna nungai taba fongdrakli Maitei lipuna thador pacherol amada lekhidraba personal ani gi mung manung gi awabada sarukyari loinana Asokapan nangkraba personal sing athuba matamda fagalakpo oirashanu haire loinana Manipurda tangdu leita bahanjilakna bohanabada ngak senbiriba armed forces singi mafamda tawimal khangba utli security force na Manipurda leiriba asi Manipur gi miyam pumnamakini haibasi aikhoi pumnamakna kawroidabane miyam gi yaifanabagi damakta leiriba security force ki mathakta asigum attack chatha bahaibasi yabangamloi Security force na lauriba thaudang pumnamak Maitei lipuna sagatli lamdam asida tangdu leita bahanjil hanna bohanabada aikhoi pumnamak amatta oina lepminarasi haire Ing kumja lusangani kunhumdoigi me ahumdagi haukiba furup anigi umkhatnabada imaleba ki damakta thawaina pontha pikraba Maitei athauba thaubisingi mafamda langbal haisoi tambagi thoram amangasi hairok apunba club amasung hairok apunba mairapaibina sintuna pangthokre senglaba hairok turelgi ichelda laisol tinsol tawduna langban haisoi tambagi thoram adu pangthokhi thoram aduga mari leinana hairok apunba mairapaibigi pautak loi khundong bamgunamani leimana haikibada Langbal Thana lakpa sida chahi ani helaba furup ani gilana sida leiba ki damakta thawai kat kraba athauba athaubil singi mafamda makhoi gi thawai na ingna chikna leibo risanu haina langbal haisoi tambagi thoramasi pangthuk jabane mahakna makhata na hai haukiba September 18 gi numidangda Bisnupur district ki Nambol Sapa lekaida masak khangdaba khulai paiba singna lambida lakpa Assam Rifles ki mathakta landaduna Asiana thokhan kibadu hairok apunba club amade hairok apunba mairapaibina akan mamawong da condemn tawi lanfam da kapna ba aduna khut thokna bani lani aduga lambida mi kung na taba maphamda mi siba yaba khulai paiduna landa ba haibasidi tawpham thokte Matungda sigumba kaya asi thokhan biganu haina swapil tawki Tharamadu da sarugya kiba hairok apunba club ki president wahengbam zibana fongdok kibada ngasigi langban haisoi kachari basina furup anigi marakta sokna kiba lanaduda thawai kat kraba maitei athauba thaubi kayana sembi ba mapugi leikolda ingna chikna leibo reshanu haiki ngasigi Tharamadu da hairok apunba maira paibi amadi hairok apunba club anigi thaumi kaya su sarukya ki hairok apunba maira paibi ani khusamnaduna maitei gi yam maroi ba langban thala khosida jumthong kuding makta maitei jumthong kuding makta langban gi leikhidraba ipa ipusingi mafamda langban haisoi tambagi iroinana ngasi hero apun club amadi hero apun maira paibe ani punsanduna mamang thagi 2023 gi May da thokiba thodo adun maram oraga Manipur da itin crisis thokre masi maram oraga aikhogi thona phaba athoba kaya athobi kaya ama thawaina pontha pigamna kre loina mafam khangda mang khraba isininaw isiesan ahal laman khunib mang kre haiba
ꯏꯊꯤꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯍꯩꯔꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯁꯣꯔꯒꯤ ꯁꯤꯗꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯍꯩꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯇ꯭ꯔꯕꯣꯟ ꯍꯩꯊꯖꯕꯅꯤ ꯃꯈꯣꯏ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯏꯁꯣꯔꯒ ꯁꯤꯗꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ All Manipur Kidney Transplant Patients Welfare Association asinduna ahanba oina association asigi member oirambasinggi mafamda Khongjom War Memorial Complex leiba Khongjom Turelda Langban Haisoi tamkibaga loinana guest house ta Langban Chara tambagi thoram pangthokre thoram ga mari leinana association gi media advisor Fanjobam Lanajit na haikibada leikidrapa members singi imung manung amadi hojik leiriba members singa punna angam bakhainaduna ahanba oina Association asinjaduna Langban Haisoi Chara tambagi thoramasi pangthokjabane thoramasi jahi kudingi handaktagi hoduna pangthokjaba ngamna bohanagane Manipur leiriba kidney transplant tawraba mioi pumna maknasu association asida member oina ba pau phawbiraku Mapok asimagi ana laying duna leiragadaba maramna aikhoi amatto oina punsinduna awa ana tarappa matamda tathok tasin tawminaba mathau tai haiki Jiribam Forest Division asinduna Humputara Mathoi Suba Wildlife Week Celebration listingani kunmanga kamari leinana on sport painting competition amadi essay writing competition ama ngarang RK Sana Tombi Devi Bidyalaya da pangthokre competition asigi theme na human animal coexistence haibasina oiki competition asida Jiribam Forest Division gi honorary wildlife warden Huirem Rajan Kumar Jiri College के Assistant Professor Dr. S. Arun Kumar amadi Jiribam gi Range Forest Officer N. Birasna Daistafam ki Painting competition asida punna mahiroi chamaga mari na saruk yaki amadi essay competition dana punna mahiroi yankai mapal na saruk yaki State asida ngasi aikoina hiram khudingmakta fangliba China asi aikoi punna khanta haudrabadi tungda aikoina pokchariba icha isusing hena sathiba kunai amada thamlamlasi haibra haina social activist M Megachandrana fongdorakli Our vote our future fed up our children haiba meeting the lakada batara humdu suba Manipur State Assembly election da kumbi assembly constituency da mirep oina oigadawriba Moirangthem Megachandra gi political campaign ama Ngarang Kumbi Municipal Council ge Ward number 7 Leisang Leikai Awang Kuno Mandop ta pangthokhiba miyam tinba mifam amada wafamasi fongdokhibane Election Campaign Committee na 29/16 ge Polling Committee ga punna sindana pangthokhiba political gi khana nainaba amadi matik chaba afaba mihut khanbagi matangda khanakhiba aduda Election Campaign Committee gi Chairman N Mahendra Kumbi Nagar Panchayat oiringi matamda Chairman Oirambi N Sarakumari, Councillor Oiramba N. Muhindro, Kumbi Awang High School ge retired headmaster W. Leirijau, Saiton High School ge retired teacher K.H. Achoba Made, Atay Maru Oiba Mioi Kayasu Sarukyaki, Deputy Inspector of School Oirambadegi, voluntary retirement Lothuk na Lakada Batara Humdu Suba, Manipur Legislative Assembly election candidate Amo Oigadoriba, M. Megachandra Nahai. Kumbi Assembly constituency da chawkat tharang asi kari karamba fibam da leiribagi haibasi miyamna loina khanglabane lambi thong mai ising amadi analayang sangna chingba hiram khuding da sothaba kendra ama oirakliba kaya asi aikhoina chahi manga gi lakpa election da isa gi right po selga mantik naduna onakhibadagi ne mahakna hai ngasidi lairik laishu hairaba naharol kaya ama thabak pangdaba supam nompham khangdabana Kangau naduna nisagi ipakta tauduna mamal yamlaba naha kaya ama leire pumna magasi aikoina matik chaba luchingba khalhaudabadagine maramaduna icha singidamakta afaba kunai ama thamlamsi haibra natragana aikoina hojik hingliba kunai asidagi hena sathiba kunai ama makhoigi makhutta sinaramsi haibra haibasi ipa ipal imai bel ichilinawa midi lamdamasigi miyamna ngasidagi lepiro haiki
Manipur Amateur Muay Thai Association की founder member अमदे association असगी मतम कुइना vice president की famsu puramlaba खाइदेम कुंजबाबु मेटे ना मसागी अनाब अमना मरम ओइरगा इखंग खंग हौदन लेखिदबदा association असगी members सेना minute अमा तुमिना लेप्तुना अवाबा फोंगदोकपगा लोइनना महाकी थवाइना मपुगी लेकोलदा इंगना चिकना लेखिनबा थौनी जख्रे Hauzik ay ngasagi pau among lobirasi. ICAR Lamphal ki Agro Meteorological Field Unit AMFU dagi pirakpa ay ngasagi report amagi matung inna ngasi Manipur da khwaidagi sabagi changasi Celsius degree kontra dasmik ani oiki khwaidagi ingbagi changna Celsius degree konithoi dasmik manga oiki nungsit yawba ising manilgi changna ayukta chada marifutaret amadi nungthildana chada humputara nipal oiki ngasi chukiba nungzugi changna millimeter taruk dasmik ani ne Loisilakpada maroiba pau amukahana pizari. Haukiba pungkun mari asigi manungda Rims Hospital da lying ba pukalakiba tongan ba miyoy anisirakpadagi hospital asida chawna irang thokre khoisaw naraba miyamna medical superintendent ki office amanga ta thokhankre matau ningthina tawkide haiba doctor asok apan nangkre Teachers and Medical Officers Association ngasi Rims da doctor ama furambagi matangda condemn tawbagaloinana Rims ki OPD shut down tawbiyawna resolution kaya lawkre Amadi Manipur merger agreement ki mayokta aina thingkraba lalhaulup National Revolutionary Front Manipur na kaukiba pungkun marige Manipur bangi mame ngasi imphal ki maroiba mafam singda chawna tari Pungjasi Faugina Sandok Chaba ISCOM News Matanga Sidalo Jere Makataba Paugidamak ISCOM News po Miding Tadun Lebiyo